ꯊꯣꯏꯁꯅꯥꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯅ ꯄꯨꯔꯛꯄ ꯒꯤꯐ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯤ꯫ ꯗꯥꯕꯨꯡ, ꯅꯪꯒꯤ ꯅꯐꯝꯗ ꯃꯁꯤꯕꯨ ꯀꯔꯝꯅ ꯄꯤꯗꯣꯏꯅꯣ? ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯄꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯗꯅ ꯄꯥꯎ ꯐꯥꯎꯅꯅꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯤ ꯄꯤꯗꯣꯏꯅꯣ? ꯊꯣꯏꯁꯅꯥꯗꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯃꯆꯥꯅ ꯉꯍꯥꯜ ꯃꯈꯩ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯕ ꯑꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯉꯥꯟꯕꯤꯗ ꯍꯪꯂꯛꯏ꯫ ꯃꯃꯥ, ꯏꯆꯥ ꯑꯕꯨꯡꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ, ꯃꯥꯕꯨ ꯀꯔꯤ ꯑꯁꯤꯟꯕ ꯌꯥꯎꯕꯖꯥꯠꯅꯣ? ꯉꯥꯟꯕꯤꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯄꯥꯈꯠꯀꯅꯤ ꯈꯟꯕꯗꯒꯤ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯕꯥ, ꯃꯥꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯗꯣ ꯄꯥꯈꯪꯅꯦ, ꯑꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯕꯗ ꯃꯄꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯛꯏ꯫ ꯃꯃꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯥꯁꯨ ꯃꯇꯤꯛꯇꯤ ꯆꯥꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯃꯧꯀꯥꯗꯣ ꯄꯥꯝꯃꯛꯑꯕꯅꯤ꯫ ꯉꯥꯟꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯃꯣꯏꯕꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯏꯃꯧꯒ ꯏꯆꯥꯒꯒꯤ ꯀꯨꯝꯍꯩꯒꯗꯣ ꯌꯦꯡꯅꯤꯡꯂꯕꯅꯤ꯫ ꯃꯃꯥ, ꯅꯪꯅ ꯅꯆꯥꯗ ꯈꯔ ꯋꯥꯔꯤ ꯇꯧꯔꯒ ꯌꯦꯡꯉꯨꯗꯅ꯫ ꯍꯣꯏ ꯃꯣꯏꯕꯥ, ꯑꯩ ꯏꯆꯥꯗ ꯑꯃꯨꯛꯇꯪ ꯍꯪꯂꯒ ꯌꯦꯡꯒꯦ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯆꯥꯒꯤ ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯈꯜꯂꯤꯌꯦ ꯃꯣꯏꯕꯥ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯀꯔꯤ ꯈꯜꯂꯤꯅꯣꯅꯦꯍꯦ ꯃꯃꯥ? ꯉꯥꯟꯕꯤ ꯏꯪꯅ ꯈꯨꯝꯂꯛꯏ꯫ ꯃꯣꯏꯕꯥ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯂꯤꯛꯂꯥꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯃꯧ ꯀꯥꯏꯗꯣ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯃꯥ꯫ ꯏꯆꯥ ꯂꯤꯛꯂꯥꯁꯤ ꯏꯪ ꯇꯞꯄꯤ, ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ, ꯒ꯭ꯌꯥꯟ ꯇꯥꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯄꯨꯝꯕ ꯁꯨꯅ ꯌꯥꯎꯕ ꯎꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯉꯥꯟꯕꯤꯗꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯃꯣꯏꯕꯥ, ꯏꯆꯥꯗ ꯍꯪꯂꯒꯦ, ꯑꯗꯨꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯃꯃꯥ, ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯗꯤ ꯊꯕꯛ ꯈꯛ ꯇꯧꯒꯨꯝꯁꯤꯀꯣ ꯃꯃꯥ꯫ ꯉꯥꯟꯕꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨꯝ ꯅꯣꯝꯂꯛꯏ꯫ ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯥꯏꯈꯣꯝꯕ ꯍꯣꯏꯔꯣꯝꯗ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯟꯅ ꯗꯣꯡ ꯗꯣꯡ ꯑꯗꯨꯝ ꯆꯪꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯕꯨꯛ ꯃꯥꯡꯂꯕꯅꯤꯅ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯏꯕꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯜꯂꯒ ꯍꯦꯟꯗꯣꯛꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯄꯥꯏꯈꯣꯝꯕꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯕ ꯎꯗꯕꯗꯨꯗ ꯃꯍꯥꯛ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯑꯁ, ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ꯫ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏꯁꯨ ꯐꯅ ꯉꯟꯅ ꯆꯠꯈꯤ꯫ ꯀꯔꯤ ꯊꯕꯛ ꯑꯔꯨꯕꯒ ꯂꯩꯔꯕꯖꯥꯠꯅꯣ? ꯆꯠꯅ ꯆꯠꯅ ꯃꯕꯨꯛꯇꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁ, ꯃꯥꯕꯨ ꯅꯨꯄꯤꯒ ꯎꯅꯕ ꯆꯠꯂꯤꯖꯥꯠꯂꯣ? ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯤꯔ ꯈꯪꯗꯦꯃꯤ꯫ ꯃꯌꯥꯝꯁꯤ ꯈꯟꯖꯤꯜꯂꯒ ꯊꯣꯏꯁꯅꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯕ ꯍꯧꯔꯛꯏ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯇꯦ, ꯑꯩꯕꯨ ꯄꯥꯎꯗꯤ ꯐꯥꯎꯅꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯝꯗꯧꯅꯤ? ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯨꯛꯇꯣꯛꯆꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯃꯣꯏꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕ ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯜꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯄꯥꯏꯈꯣꯝꯕ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗ ꯍꯥꯡꯂꯕ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯨ ꯀꯅꯥꯁꯨ ꯌꯥꯎꯗ, ꯀꯅꯥꯁꯨ ꯈꯪꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯆꯤꯗꯥꯏ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯥꯡꯕ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯄꯥꯏꯈꯣꯝꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯖꯗꯕ ꯃꯆꯥꯅꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯁꯤꯗꯗꯤ ꯃꯍꯥꯛ ꯄꯥꯏꯈꯣꯝꯕ ꯆꯪꯈꯤꯕ ꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯃꯍꯥꯛ ꯖꯥꯠ ꯖꯥꯠ ꯈꯟꯕꯁꯨ ꯍꯧꯔꯛꯏ꯫ ꯅꯍꯥꯜꯃꯨꯛ ꯁ꯭ꯀꯨꯜꯗ ꯑꯟꯖꯨꯒ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯍꯥꯛꯅ ꯂꯩꯖꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯛꯏ꯫ ꯗꯥꯕꯨꯡ,
ꯅꯪꯒ ꯑꯩꯒ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯛꯁꯤꯟꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕ꯭ꯔꯥ? ꯗꯥꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝ ꯑꯁꯤꯗꯅ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯕ, ꯑꯗꯨꯒ ꯑꯩꯅ ꯗꯥꯕꯨꯡꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅ ꯗꯥꯕꯨꯡ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ? ꯗꯥꯕꯨꯡ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯅꯣꯡꯃ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯤꯛꯂꯥ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯄꯨꯝꯕꯗꯣ ꯀꯣꯛꯅꯕ ꯅꯪꯒꯤ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡ ꯗꯥꯕꯨꯡꯅ ꯋꯥꯐꯝ ꯑꯁꯤꯃꯇꯪꯒ ꯊꯝꯂꯝꯒꯦ꯫ ꯍꯥꯟꯅ ꯃꯃꯥꯡꯗꯅ ꯃꯃꯥꯡ ꯑꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯍꯥꯟꯅꯒꯨꯝ ꯑꯩꯒꯤ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯦꯞꯈ꯭ꯔꯔꯣꯏ꯫ ꯃꯁꯤꯗꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯂꯤꯛꯂꯥ? ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅꯇ ꯂꯥꯛꯈꯤꯕ ꯅꯪꯒꯤ ꯗꯥꯕꯨꯡꯗꯨꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯌꯦ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯅꯪꯕꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯊꯝꯂꯨꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯗꯥꯕꯨꯡ, ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯌꯥꯆꯪꯂꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯥꯅ ꯁꯨꯛꯍꯟ ꯍꯦꯛ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯃꯃꯥ ꯉꯥꯟꯕꯤꯗꯨ ꯃꯕꯨꯛꯇ ꯃꯋꯣꯟ ꯈꯜꯂꯛꯂꯝꯃꯤ, ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯅ ꯃꯆꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯤꯡꯗꯤ ꯆꯠꯂꯤ, ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯉꯥꯟꯕꯤꯅ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯀꯣꯜꯗꯨ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯉꯥꯟꯕꯤꯗꯨ ꯊꯥꯔꯤꯕ ꯃꯥꯡꯒꯣꯜꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯎꯪꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ, ꯃꯥꯒ ꯇꯤꯟꯅꯕ ꯃꯉꯣꯟꯗ ꯌꯥꯎꯕ ꯅꯝꯕꯔ ꯈꯨꯗꯤꯡ ꯀꯣꯜ ꯇꯧꯔꯒ ꯍꯪꯂꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯟꯗꯦ, ꯊꯦꯡꯅꯗꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯣꯟꯗꯨꯅ ꯂꯩꯕꯅ ꯄꯥꯎ ꯑꯁꯤꯁꯨ ꯀꯔꯝꯅ ꯇꯝꯂꯨꯒꯅꯤ? ꯑꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯊꯟꯇ ꯀꯞꯆꯕ ꯍꯧꯔꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯏꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯗꯒꯤ ꯀꯣꯜ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯏꯈꯠꯂꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯍꯜꯂꯣ, ꯏꯟꯗꯣꯝꯆꯥ꯫ ꯂꯤꯛꯂꯥ, ꯅꯪꯕꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ꯭ꯔꯣ? ꯆꯠꯂꯨꯏꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯑꯩꯈꯣꯏ ꯑꯕꯨꯡꯗꯨꯕꯨ ꯀꯌꯥꯝ ꯊꯦꯡꯅ ꯍꯟꯈꯤꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯥꯕꯨꯡꯗꯤ ꯉꯁꯥꯏ ꯉꯟꯇꯥꯅ ꯍꯟꯈꯤꯕꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯉꯥꯟꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯑꯩꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯈꯪꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗꯦꯗꯃꯛ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯃꯊꯥ ꯁꯥꯔꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯏꯆꯥꯗ ꯑꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯅꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯜꯂꯝꯕꯗꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯗꯥꯕꯨꯡꯗꯣ ꯃꯅꯨꯡ ꯃꯇꯝꯁꯨ ꯆꯥꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯦꯟ ꯆꯣꯡꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ, ꯃꯥꯒꯤꯁꯨ ꯈꯪꯅꯖꯕꯤ ꯂꯩꯕꯅꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯋꯥ ꯑꯗꯨꯗ ꯉꯥꯟꯕꯤꯗꯨ ꯆꯅꯤꯡ ꯈꯤꯇꯪꯗꯤ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯗꯅ, ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯈꯠꯅ ꯆꯩꯅꯕ ꯐꯠꯇ-ꯅꯨꯡꯗ꯫ ꯏꯟꯗꯣꯝꯆꯥ, ꯗꯥꯕꯨꯡꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕꯁꯨ ꯇꯧꯗꯦ, ꯃꯤꯒꯤ ꯑꯀꯥꯏꯕꯁꯨ ꯇꯧꯗꯦ, ꯃꯥꯕꯨ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯦ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯗꯨ ꯆꯤꯟꯕꯥꯜꯗ ꯈꯤꯇꯪ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯆꯤꯟꯕꯥꯜꯗ ꯅꯣꯛꯆꯕꯒꯤ ꯋꯥꯅꯤ, ꯊꯣꯏꯁꯅꯥꯗꯨ ꯊꯃꯣꯏꯗꯗꯤ ꯂꯣꯟꯅ ꯀꯞꯆꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯊꯝꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯤꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨꯅ ꯃꯥꯅ ꯈꯪꯕ ꯃꯤ ꯂꯩꯕꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯊꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯟꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯍꯥꯛ ꯃꯣꯟ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯄꯦꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯗꯥꯕꯨꯡ, ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯕꯀꯣ? ꯑꯩꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯈꯟꯖꯕ ꯊꯥꯖꯕ ꯑꯁꯤꯃꯁꯨ ꯃꯥꯡꯂꯕꯀꯣ?
nahakna apamba tawjabani aina kari itik leiduna thingbasu ngamgani aise nangi nafamda laikagi nasal amane wakal asimak aigi ifamda chetna khankibana aibu nangna thadokpireko aina ngasi kaplibase dabung nangbu thamoi sengna nungsirubagi oira male dabung nang Thoisnadu makha taba ngamjadre mathanta phungalai kappanatana mahak upai leitre Thenglab ahing pung 10 muk tarakba adwaida nganbi gi phone da unknown number amagi call laklami nganbi phone adu fingna sat paikali Hello phone dagi kari no khara hairaklami nganbi du pairama phone adu makhutgi makha da takiba khanghode aduga thadiba sofa aduda git pumtharai nganbi du tuminna mangduna leikre ayengba pochak amada adum munna yengduna tuminna wa masit amata ngangdabi lerami asomdagi phone dagi nupiduna Hello 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 Ima tabro nganbi du gyan amuk khanglak laktuna yam phingna khumlai aigi isa abungbo ma haujik kaida lebagi ibema ima yam ka hena pakhat pigino haujik mak hospital da doctor se operation gi pusin khriye aigi isa se ngasi phau kana amata da lanjadri bane mana kariya kaiba to rubagi isa bo aduk minungsi leitana asi haraga hikna kablai ima yaragadi haujik mak amukta lakpiyo ba hoi ai haujik mak lakke asi haraga phone adu sat thamlaga imungda changlai nganbidu haujik kari tawgani haibasi khanbada wakhal phumbangnare pau asima karamna magi mapurebada hodokani magi mapureba asisu haujik bibi stroke tawduna leiribani wakhalda pakhatlanba nungai handaba yabanate adubu sattaba yadabana wafam ase haudoktaba yadre aduna mahak tapna pakhattabi wakhal pukning pumba phatharaga mapuroibada wafam adu ingna pakhattanaba tamlami magi nupigi wadu tabada thoibadu ngakpana masa pumbasu yumselle mahaki masasi kaidaba landabada miyamna sonaribani amuksu machagi phibamgi khanduna mahak awaba kaya ama phumjilaga magi nupibu hospital da tharai nganbi thenglaba ahingduda security ani puduna ngasai hairakpa hospital aduda laklami nganbina hospital yorukpaga ngasai gi phone number aduda call tawbada op laikre adubu nganbi hangladuna masana leiriba adomda laklami nganbina yorukpadadi paikhombagi operation adu loiraduna ICU ward ta pusilami nganbina unage khanduna hotnajabani adubu visiting matam natabana kana amata changhandre nganbi upaidi leijada gyan mangduna hiptuna leiriba masagi saktam adubu glassna khajilaba thong adudagi yinglei tuminna kapladuna masi amata phamlaga nonganba ngaijari thoibasu ahingduma mikup amata tumdabi phonda mahaki nupida masagi pawpumba laurami nganbinasu pakhatkani khalladuna ahenba wafum amata tamlamdre nonganbaga thoisnadi paikhomba nupi sele haiduna khanjabani masadu hainingda tapna hogatuna mayumgi thabak inkhang loshili paikhomba sokle sakhangdaba kharana yam tamthina phubiramle haibasi laikai pumba machi tanarakle thoisnadasu pau asimak yaurai thoisnadu lawaisam chapyungle pau adu tabada mahakna khallubaga onna tainarambaduda mikup amata panthaba tawdana yamna thuna losilaga hospital tamna lai hangduna changlakpada nganbidu security aniduga tumin ungduna phamduna lerambadu ubada prap chensilai yamna pakhatna hanglei indomsa dabungdi nganbi yengkhatlakpada thoisna oirambaduda nungaitana tapna kauri likla indomsa dabung kada lege likla ngarang dagi
इंदोमचासु उन्नबा फंद्रिये ICU दा हिपलगा लेरिये थोइसनादो ICU रोमदा सत चेंसन की अदुगा ग्लासना मचेत अमा खारिबा थोंदुगी मथक्ता यिंगली उरे पाइखोंबना असिबा अमगुम मची अमता लेंगदना हिपतुना लेरिबदु मकोक अदु सिनबा थुंगना अंगोबा बेंडेज लोइनमक येचली ममाय मसेत तुम खक्तनी उहल्लिबा मखुत मसा पुंबा ICU दा लेबगी हौनबी हिदाक लोइनमक कापली नातोंदा ऑक्सीजन थाजिनबना ममाय अदुसु पुरा उद्रे मदु उबदा थोइसनादु ममितगी मपी खंगहौदना सिंथरई ngaihak tumin paikhombada yenglamlaba matung mapi adu sat taithuklaga nganbigi manakta changsilaktuna tapna phamtharei ngarang digi kaptuna leiriba nganbibu themjinbirei indomsa dabungse kaisu tawroye kanada sulanjadaba mingonda akaiba amata chattaba dabungni landaba ikoigidi isor leiribasri pumnamak isor mana loina thaujanbigani indomsa nganbidu mamit pumba mapina pumchot chotuna thoisnada yenglaga makol nikli haireki likla aigi isa se kanana sukthina asumna tobiram libano ngasi phawba wa phawba kanang angjidaba isane nganbidu thoisnana thimjinbirei parese indomsa tokpiro aikhoi mayamsu leirisidi doctor nasu kana hotnabiri likla indomsagi amata pukchaba isa asibu hospital da pukhatpirakhibi mahakto masakti imana amuktang khangningi ngarangsu mana pawdo habirakpadagi isagi phibam asina khara makai to oirabasu asumna leramlibane indomsa dabungbo asumna pubirakpa ase mahak isorna soidana thaujanbibu oisanu tanjaduda tungdagi nupi amana tapna ingna kaurei dapai khomboigi ima oibirabra thoisnaga nganbigadu sat yengthurei thoisnadu nupi adubu ubada mahak adum khangle ngahalmuk schoolda paikhombaga nok noktuna wari sanakhiba nupi duni haibase nganbidi khangdabana tapna mane ibema bu kana anju tapna phamtharaktuna ima aine ngarang imada phone tawjirakpado dapai khombabu sida pukhacharakpane nganbi nungsina anjuda nanbiraga mapi ira seladuna hairei isana aigi isaba matam chana thingnabiduna khara makhaidi saphajari isagi mingdi kari kauye ima aigi ming anju kaujaye aido ngasayumda chatlubane dadabu gyan laktribo ima thoisnadu anjuna dada kaina kaubududa wakhal wabagi cheiraktuda sauningba nungaitaba amasu poglei phat mamai adu leithoklaga lei laktri matamsu yodri haidana unabasu yadri anjuna thoisnagi matau adu ubada nganbida wa adu samjillaga loisinkhre aduga thoisnada tapna ingna kaurei thoisnadu magi minga khanglambaduda mahak sat leithurei karamna no hainasu khali ibani wari amata sasiba asi phawbudang thoklukera asikak hairam laga anjudu thokre thoisnadu kari haiduno khanbada langthak narami adubu mahaksu phuk hawatlaga tung innaraga thoklei anjuna hotel amada changlaga phamduna thoisna thoklakpa ngairi thoisnasu anjugi manak yauraktuna mamai onsinnaduna phamlare thoisna ingna hairei kari leibirage thoisna nangnadi aibu sak khanglamdaroi ainadi nangbu yamna munna khange hoi khangbiramgani aisu sombu khangjai aidi karamna khangliba somse dabungi girlfriend ni masimasu ai khangjai anjudu kanna noklei thoisnadu karino haina munna yenglei anju nokpadu leplaga thoisna aduna kanana haino thoisnadu khumde tumina adum lei thoisna nangna khaliba wakhal adudi yamna lale dadaga aigadi mabung amaga masal amagagi mari asinataba atopa amata leinade
ꯗꯗꯥꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫